Nahakna putki wari kaya marumdi tabiramlagane. Adubu ngasi malemda hek nabada thajaba wagaduba wari kaya marum amasu leire. Ngasigi wari asisu hek tabada angakpa pohanba yaba case amagine. Wari asina tariba ikhoidi lairadana paranormal investigation tawriba singda amade Bharat pumbagi miyoi singda angakpa pohalle. Gaurav Tiwari India gi maming lairaba paranormal investigator amane. Mana mapunsi chupa boot break laiba mafamda thijin khochen tawtuna laiki. Adubu ngaside ma masamak sigiba asina miyoi bagi khunaida khamba ngamdaba aruba case ama oina laihore. 7 July 2016 da sahi kuntra taruk suraba Gaurav mahusagi matawgum ayuk pung 9 da hawatlamme. Aduga tawduba mathau sing tarame. Mana ahadda breakfast tawi. Aduga magi nungtigi matawgum email check tarame. Maru oiba email khara tharaba matong pung 12 tarapa adaida balumda irujanabagi damakta changkhirame. Yumgi miyoi pumba magi mathau sing tawri. Ngahaktang layaga balumdagi karigumba ama makhada tarakpagumna yamna ahoba makhon ama tarakhe. Gaurav ki nupi amadi mama mapana makhol adu tabada Gaurav pu korame. Adubu Gauravna pakum amata pirakhide. Makhoi ahum yam thuna balumgi manakta changlaklamme. Aduga balumgi thong adu thilamme. Adubu Gauravna wa ama phawa manungdagi nganglamde. Gaurav ki imungi miyoi sing pakatlame. Aduga kanna thong adubu thilamme. Gaurav ki mapana thong asi hangmalaktabadage Gaurav ki mapana thong adubu upai ma tawraga hangdoame. Aduda moina balumgi floda Gaurav adu taduna leramba thingnakhi. Thintaba tawduna moina Gaurav pu hospital da purame. Hospital waga doctor na Gaurav pu sire haina hairakhi. Yamna ngakningai oribadi Gaurav adu balumgi mafam adu maktada siribani. Aduga masagi manungdagi part amata sokpa leiramde. Haibadi Gauravta heart attack lakpasu leite. Aduga mangonda khudakta siba yaba thawdok amata stoamde. Adubu Gaurav ki mangakta asangba amuba mami ama taraga leirame. Mami asi karamna taramlibano kayam kuirabano haibasi ngasi phawa kanasu khangma ngamdri. Adubu yamna ngakpa misi asi mana tawruba paranormal activity mayam adugi result la natraga kanagumana lautunaraga mabu hatlibra haibasidi kanamtana khangma ngamdri. Ngasigi video asidi masigi matangda nainagadawribani. Adubu aikoina Gaurav Tiwari haibasi kanano haidu hana khangminase. Gaurav Tiwari Indian Paranormal Society gi founder ni. Mahak 1986 da Panada pokhi. Sahi kunmathoi surakpa matamda Amerika da awangba thaki mahai tamnabagi damak chatlamme. Asengbadi mahak ase aviation industry haibadi aeroplane gi matangda tamba chatkibani. Adubu mafam adu yauraga paranormal activity amade boot break ki maramda henna pukning changba horakhe. Amerika da paranormal investigator singna tawba thabak sing adu mayek singna uba horakhe. Aduga tapna ma masamak paranormal investigator ama oirage haina khalakhe. Adumgi wakhalda laamba yai. Mana karigi aviation industry thaduga boot break ki maramda henna thawai yauraisi mangonda kari thengnarubuki no haibasine. Masigi wari pumba Gauravna leiriba apartment adudagi horakhe. Florida da leiriba magi apartment asida nungdang matamda kari no khangdaba activity khara thingnarame. Masa matomda potsai sing lengakpa khangaudana ayingba nuksit silakpa. Aduga apikpa angangi khonjil taba phanglame. Mana manakta leiba misingda wahang pahum tawbada makhoi khudimagna hairiba apartment asi apikpa angangi thawai leibani haina hairakhi. Gaurav masamaksu hairiba sing asi khara thajaba horakhi. Hairiba sing asigi maramda thijinna paranormal investigator singa naksinaba horakhi. Masidagi paranormal gi lamda interest hena leirakhi. Mana hairiba lam asida career semba haibase sendi yamna phangwai haibase masasu khangjai. Adubu mana khangningba hainingba helakpadagi ma hairiba lam asida changge haina chap yungna lekhre. Aduga paranormal activity ga mari leinaba lamda miyoi kayada mana mateng pangba horakhi. Mana magi mapunsida mina tamnai hainaba yum lesing tarumok investigate tawrami. Masida sunatana India gi aphawba tamnaba mafam
Bangar Fort, Kuldara Village, Mukesh Mill na singbadasu mana chatuna thijin khochin torome. Gauravna India gi Paranormal Society semba matamda mana khwaidagi tawba pamba thaba ama hairagadi India gi Paranormal gi helpline ama semaga tamnabna singba thokpa thingnaba mi singe mateng pangba haibasini. Gauravna investigate tawriba pumnamak science na proof tawba yaba nakta oirame. Mana pot amagi maramda thijillaga phangbada pot adugi scientific reason ama puthoknaba tawi. Mana record tawriba reading singkhatama sizinaduna pot adugi conclusion puraknaba honaba miyoi amane Gaurav kigandaba miyoi amane. India gi akiba so samna hairabada fear files but ayana singbagi maramdadi tawiramlagane. So singsigi wari khadadi Gaurav ke thengnarapa case tagi puthorakpasu yauribani. Aduga Gaurav masamak so adugi introduction da amade aroibada lakpa yawe. Magi career si mai phajana pakle. Matam sida mana thijanba case ama phanglame. Case asi amadi mana lusinba ngamlamde. Case asi mana pairingaida magi chingangningai oiba misi sikhi. Gauravna mafam amagi maramda thijilingaida magi reading da miyoi tarani thoigi thawai leiri haiba khangki. 7 July gi hapta kharagi mamangda Gaurav ki nupida mana negative force amana maki matungda inaduna leire phawba hairame. Aduga hanjin hanjin mabo moigi prithibida pusinaba hotnari haina su hairame. Police na de Gauravna siribase society haina hairame. Adugo social media dadi hairibasing ase paranormal activity gi result oiramgani haina miyoi kayana hainari. Mana sikiba ase phana koirabaso mana sikibagi maram ase asi oiba yai haba asengba maram amata khangba ngamdre. Mabu mi kharana lautunaraga hatrira natraga masa matomda suicide tawjarira natraga negative force amana tawribra haiba ase ngasi phawa kanamatana khangba ngamdre. Adomdi kari oiramgaduba male kamenda soidana haibiramo.